Union Home Minister Amit Shah ke Imphal Khongchat yaningdaba phongdoktuna Amit Shah Lakpa Numit lakliba tang da Transgender social activist Malem Thongam na Amuba Machu ki Phiral Paiduna Khwairamband Shamu Makhong dagi Konung mamang phaoba Khongchat ama Chatkani Hairi Transgender social activist Malem Thongam na thadorakpa cherolaman hai mamang jahi ke meyahum dagi haurakhiba irang asiga mari lenana numit Humni ki Khongchat Manipuri laklamba Union Home Minister Amit Shah na numit tarani leiraga amuk lamdam asida laktuna irang asigi waroisin ama purakna honagani haina thajaba piramkhi adubu numit chahumni gi matung Manipur tangoi olaba matam asida Lok Sabha mekhal ga mari lenana Manipur miyam bu nungsiba saduna hapta kangzaibungda vote khomgani haibu wafam asi Manipur miyam gi apamba oide Maramaduna Union Home Minister Amit Shah na hapta kangzaibungda speech piba hoba matam nongthel gi pung aniga minute yankhai taba matamda Khwairamband Shamu Makhong dagi Konung mamang phaoba ki Khongchat adu khongsan ba hogani haina su cherola sina makhatari